Kangla Pauthang miyeng tabiriba singbu taramna okjari ngasisu paukse da yumpham oiba maru oiba pau khara update tokjari. Legislative Assembly Matngda sijagadoribra haibo wahang lakle. Legislative Assembly asigi mamangi session haibadi taruk suba session adu mamang sahigi July 13 dagi August tang 12 phawa phamkhibani. August 12 dagi pabada lakliba tang 13 da tha taruk mapung phare. Haiba matam asigi manungda mikup kharadang oirabasu Assembly phamhodaba taragadi lairiba 12 suba Manipur Legislative Assembly asi Matngda adumak sire haina lopam thoi haina experts sing aduna phongdoknaragli hairi. Lairiba Assembly gi makata na hingange hairagadi Anouba government ama semlaga tang 13 phawbagi manungda mikup kharadangi oirabasu session pangthok hoba mathau tari. Constitution na governor da assembly kobagi porok tobagi amadi assembly uthaibagi sakti pibasu lai haina expert singa makhatana phongdoknaragli. Marak asida phrase na phangba yamna thajaningai oiba pau amagi matung inna ngasi ningthaukaban numita Anouba government ama Wasak Louraba Yai Hairi kanabu Anouba chief minister oina Wasak Louraba Yabage haibadudi chapchana khangba ngamdri haina pawasina makhatana phongdorakli. Makatarpa atopa pau amada MR amadi IRB gi post tagi Nongmei Lakhre combing operation chathabada KCP PWG gi kem ama thugaiduna khulai kyamrum phagatpa ngamkre. Thobal district ki Nongpok Sengmai police station gi manung chanba Kakmei outpost campus ta leiba MR amadi IRB post tagi Nongmei mapal maru amadi magazine kaya sakhangdaba singna lakre. Thodok aduda chenabani haiba mioi ama security force na phagatkibaga loinana mafam kaya da thiba humbagi thabak chathakibaga loinana khulai kaya su phagatpa ngamkre hairi. Thodok asigi matangda pause sina phangba paugi matung inna ngahan numidang pung 8 minute 10 rom taba matamda amuba machugi tata safari Maruti Suzuki eco van amadi Mahindra Bolero tongduna lakpa khulai paiba singna Kakmei outpost campus ta changsilak laga loinana post aduda leiba personnel singbu overpower tawraga XLR rifle taruk AK rifle ahum magazine 12 kapa yariba Nongmei maru chani humbudra puduna chatkibani hairi. Thodok aduda charangnaba thokpaga loinana Nongmei lakpa mioi singi maraktagi ama security personnel singna phauki hairi. Pharba mioi adugi maming hijam ningthem sahi 94 apokpa ice mani khomba kawi moirang purel mamang lekai dagi ni hairi. Mahak KCP oigani haibagi chingnabasu lei hairi. Pawasina makhatana phongdorakpada thodok adu thokibaga loinana mafam aduda security force ki kangbunasu Nongmei round kaya kapagi khonjel sing manak nakpada leiba miyamna taba phangnakibaga loinana Nongmei Lakhre haiba pau takibadagi maikai adongki miyam thoraktuna thodok thokphamda thomjinnarakhi loinana ahenba security force ki kangbusu mafam aduda thomjilakibani hairi. Pawasina makatana phongdorakpada thodok adu thokraba matung Manipur police CRPF amadi marisuba AR ge apunba kangbuna khonglei thuna manak nakpa mafam singda haibadi Ningel Malom Tobul amadi Langathel ge akoiba mafam singda koisinduna paksana operation chathagi Langathel singkhong area da leiramba KCP gi kem ama thugai kibaga loinana mafam adudagi polam kaya su phangki. Mafam aduda changjafam loduna leiramba khulai paiba singna combined force ki team lakle haiba khangbadagi mangjongna mafam adu thadoktuna chenkibadagi phaba ngamhaukhide adum oinamak mafam adudagi khulai kaya amadi phagatpa ngamkhi. Phangba ngamkhraba khulai sing adudi Insas rifle ki kapa yariba Nongmei maru 13 AK maru 19 AK rifles ki MT case manga SLR ki Maruti case lising mari sahum somna ahum rifle ki MT case 13 36 HE grenade 13 army ring ani tube launcher ani carbine SMG magazine ama 9mm pistol ama magazine ama kapa yariba maru ahum stun shell Norman ama Nikon bicular ama bag ama KCP PWG gi solar base taret lam maitei haina thaba nameplate marker ama registration number yaudaba Maruti Gypsy ama camouflage pen 13 camouflage shirt kun camouflage cap kun humdoi oli green shirt ama Roman ani leather bag ama military boot jura manga shopping bag ama BP vest manga BP plate mari armor helmet ahum wireless set charger mari hand grenade ama electric extension cord ama phagatki phagalaba polam sing adu Nongpok Sengmai police station da khuchinakre hairi. Makatarpa pauda MR amadi IRB post tagi khulai munkhibaga mari leinana KCP PWG ga mari leinade haina sengdorakli.
February ki tang nipal gi numidangda yaripok AC gi manung channa kakmayai lekaida leiba IRB gi post gi khulai munkhiba adu KCP PWG na tawbani haina security force na maral sirak liba adu lalhulup asiga kari gumba hiram amadada mari leinade haina aina thingraba lalhulup asigi maikaidagi social media da thadorokpa wafam mana amana sengdorakli loinana lalhulup asigi maikaidagi lebak miyamgi mafam dasu ikai khumnaba uchari haiba wafam sing phongdorakli Bagi lebak miyang Wapham da Kangla Communist Party People's War Group ki Maikai dagi Wapham khara thamjari madudi haukiba tang nipan thang janami asida Thawal district ki manung chana leiba yaripok kendra kak mayai da thokiba ARB personnel dagi Khutlai munbadu state force na KCP PWG MC unification da siriba maral adu KCP PWG MC unification ga karigumba hirama matada mari leinade haina sengdok chari Aroi bada lebak miyam gi mafam da KCP PWG MC unification gi maikai dagi yawal gi kai khumna loina nol Makatarpa atopa update amadana mafam anida ngarang numidang su khulngak pasing police na phagat khre ngarang numidang pung 12 taba matamda lamlai police station gi tenglom mayai lekai da leiba khulngak pa naha taret lom khulai ga kharaga konana police ki kambu amana phagatuna pukhre haidi khulngak pa singa sina tumduna leiringai matamda mafam aduda police ki team amal laktuna khulngak pa taret khulai ga konana phaduna pukhibani makhoi phakiba adubu athuba matamda condition amata yaudana thadorakadabani haina telong mayai lekai maira paibi gi secretary chandani na phongdorakli mahangna phongdokibada manipur lenga ki oina security forcing leina miyam pi senbidabadagi kuki terrorist singdagi miyamge punsi amadi mareibak manipur kannanabagi damak khulngakpa icha sing thorakibani maduna khulngakpa icha sing phajinba yaroi athubo matamda condition amati yaudana thadorakadabani madu natrabadi mama oibi singna akanba khongjang sing changsilakani haiki amaromda ngarang hairiba pungpham asimaktada Thawal district ki khongjom langathelda khulngakduna leiba khunja sing police ki kangbu amana phanaba honabada irang thokre miyamgi irang adu control townaba honabada tear gas kaya kapki serak tuda police team ama khun mapam aduda changsilaktuna khulngakpa naha khara phaduna pukhre hairi Makatarakpada Nongmei Lakhibagi Mayokta wakan mifam famkhre Thawal district ki Nongpok Semai police station ki manung chanba yaripok kakmayai upper primary da leiba MR amadi IRB gi post gi sakhangdaba singna Nongmei manga lakhiba thodok adubu yaningdaba phongdoktuna ngasi kakmayai da Eastern Youth Union Club kakmayai amadi mera paibi na sinduna wakan mifam famkhre wakan mifam aduda saru yakiba mera paibi sing amadi club ki maikidigi phongdorakibagi matung ina kakmayai khungang asiga yamna naknana kuki gi khultra mitra manga leiribani yengnaba singna landarakadra haibagi mipainari ngai talak asida khungang asibu ngakleba MR amadi IRB dagi sakhangdaba singna overpower tawduna Nongmei lakpa asi khunja singna thamoi sokna nungaite khunja sing asi amuk hana lanjen nahanba taribra haina phongdorakpaga loinana ahenba force sing thabiraknaba Manipur lenga ki pungning sing sillakhi Makatarakpada popi pambi sing yang thattuna manghankre security ki kangbuna popi pambi sing yang thattuna manghanba ki khongjang gi manung channa Churachandpur district ki Sangai Court police station ki manung chanba G Monglian village hill range da lam ekar manga romda tharamba popi pambi sing ngarang security force ki Forest Department amadi District Magistrate ki apunba kangbuna yanthatuna manghankre hairi loinana mafam adudagi yanthatuna manghankraba popi pambi sing adu opium kg 15 romgi oigani mafam adudagi evidence oina popi mahi kg 10 su seize tawre hairi maka tarakpada security force na leptana operation chatharakpagi saruk ama oina mafam ahumdagi laloba mari fare hairi security force na lokolakpa section thorang singi saruk ama oina ngarang tongan mafam anidagi chathakiba operation da lalolop anigi lanmi ahum nongmai amadi gariga konana fare haina Manipur police ki PRO na thadorokpa chirol amana phongdorakli chirol asigi matung inna Imphal West district ki Naran Konjin manaki Chandranadi village dagi pambaina losingba UNLF ki lanmi ama fagat khi pharbo mioi adugi maming Khosnam Ronaldo sahi kulumdoi amadi Soraisam ngobu maiti Elias Sanatomba sahi kunthra kowi makoi ani miyam government official amadi dukandar singdagi sel khaibada chenabaga loinana Imphal area da khulai puthok pusin tawbada chenabani haiba khangba ngamle makoidagi .32 gi pistol ama magazine ama two wheeler ama lupa lising ahum chama kun yawa wallet amasu phagatle hairi nakal amaromda Imphal West district ki police ki city na konba Imphal gi Nagamapal Kangjabi leirak machin public toilet manaktagi su
RPF PLA gi lanmi amasu fare hairi farbo mioi adugi maming ningthojam khamba Elias nganba meitei chahi yankani thoi kawi mahaksu nagamapal amadi uripok maikei da leiba dukan singdagi sel khaibada chenabani hairi mangondagi two wheeler ama mobile handset ama Aadhaar card ama lupa chamanga tara yawba wallet amasu phagatki phagalaba polam sing aduga loinana mioi sing adu mari leinaba police station singda sinakre hairi